mayai kaba drug lalonbagi thabakta chahi nouriba angang singbu yaohanloisi amadi yaosinnaba su hotnaroidabani logi matungi na matam changlabasu soidana chairak fangani haina Imphal West ki SP KSH Sibakantana phongdokre wafam asi SP ki conference hall da ngarang tongan ba mafamdagi brown sugar puramba amade gari huran ba miyoi sing fagatuna paumi singi mamangda puthokpagi thoramda phongdokhibane brown sugar purambadagi singjamai gi area da CDO Imphal West ki kangbu amana ngarang faraba miyoi adugi Fundrai Mayum Wakil Ahmad chahi 18 Lilong Haureibi Turel ahanbidagine Passenger Chamber Tata Magic, Passenger Chamber Tata Magic amada tongduna lakpa miyoi asida brown sugar oiramgani chingnaba brown sugar kg manga fagat pangamke mahaki mathakta paikhatpham thokpa logi oiba thabak sing paikhatle haire loinana tongan ba mafamdagi huralakpa gari ga konana miyoi ani amasu CDO Imphal West ki kangbuna ngarang fagat khre haire kangbu asna fagalaba sing adude MD Nawaz Sharif chahi 53 Sangai Yumfam Cherapur Mayai Lekai dagine miyoi asina PWD office ki parking dagi huralaga purakpa activa amaga konana fagat pangamke amaromda thasi ki kuntareta singjamai PS na konba mafam amadage gari huran ki haibagi pau leibadagi khongun lirakpada CDO West ki kangbu asimakna ngarang waithau-dagi MD Ataur Rahman chahi 19 su fagat pangamke miyoi asidagi number laudriba Royal Enfield Continental GT 650 amaso fagat pangamke SP na paumi singda hai logi mehut asi yamna sange maralaiba miyoi amata nanthokuna chenba haiba asi oithoktabane drug puramba sing NDPS ki ek ki makhada chairak soidana fangane yamna criminal nature oina chatharakhiba gari huran ba singi mathakta su charge sheet thuna thangatuna conviction pinanaba thabak paikhatle haike drug ka mari leinaba case singsita ko yamna angang macha haibtare nouriba adum college kumba tamnariba angang singsi siznaraga or moi masamak su thum involve tawraga swaina drug ki case ta kena taw yaohanloisi masi yamna laibak thibani aduna koi police ki side tegi appeal tawjari si praja singda drug haibisi yamna koi gi keno sida society sida adukki matik yamna chauna naha singda the future generation da amang ata ka ohenba adagi future pillar ogido mai amama drug sina khoigi drug ki lang da thuholaga koi manghandana society si jam chauna mang paya bagi keno si leibani masi khang khangna koi tawriba singsi koi ain gi keno da koi sukai soidana masi soidana koi phagani dugo magi phungom thoppa koi gi punishment adu phangani ain gi khuchi dum sangani ngasi keno taruga su akoi tum atam gi tungina conviction phangpo tamda loina mahak adugumba tawriba criminal sing do loina mokoi gi life tu loina da sata gani hai dai thamjake